ngasi fongkiba tongan-tonganba pauchesing amadi social media dagi lakhutjaba pausingi update pizari ahanbada maruiba pau Sisipurda laiba Don Bosco gi teacher oiba Sir Mang Kauba Kuki amana mogi Kuki student amada landi Kuki na hawi ngambadi Kuki na ngamde mai pakte hairubagi Kuki mayamna lalena sengdohankhre Sisipurda ngarang evening boinu singna volleyball sanaringaida Nongmei Kapnabda game adu loisinkhre hairi Myanmar dagi refugee samaga tarataruk Thailand gi Dak district Kachanaburi da land kansilakpadagi chensilakre nongmagi lepalaitana lanjenarakpa refugee gi masing asuki matik yamkhre hairi Myanmar gi mafam ayamba juntana lausin bangambagi lanmi singna harauna okpagi thauram pangthokre Kuki singna Mizoram yaunaba chatpada lambigi awaba mayamna yauba ngamdana panduna lairi hairi Makha tarakpa pauda Mexico da nong leptana churakpadagi tamthiraba isaw amasung chingkaya ningkhaiduna miyoi kunipan lomsian kre amadi paksana amangata thohankhre hairi loina na haudikti Kuki ina kunba singna suma khogi lal hoba terrace Kuki singda paisa khaibada happy dre aduna jungle da wana khangli hairi Makha tarakpa pauda arambai tengol gilusing purel korongan ba khuman gi official Facebook account ge de lakhotchage bali tawdauraba hameng anina wainaba gumbani tawrise punsilaga magi angamba thakta ireiba kanabagi wakhalaite amaga hunaba natana haudik chin kangjai matamni angamba chaunaba achuma sakpa moi tawkisanu moina oiraro yaroi haina Khangnarakpa matam aikhoi tauge haina arambai tengol gilusing purel korongan bakhumana phongdoki October 12 da lakadoriba IM gi lusingba muiba somdal da ongnaba thaurang tauba loikhre Thuingaleng muiba gi somdal khongchat UKLLF na taramna okli Manipur ase mitai khaktana ngakpa yaroi yek chalai leiba phuruk kunmanga na ngakminagadabani haina jadu manina phongdorakre Manipur Rajbari Thugai ki matangda enquiry ama chathaduna chenaba singi mathakda thabak laukhat piyu haina MLA RK Imona Manipur governor da ayiba pisinkre PM Modi gi lengak sasan lakraba matung India da RTI asi marai sai tharagle haina Bhupenda na phongdokre PDA na Manipur Rajbari Thugai kibagi wathok asum CHAOTHOKLKLI anauba charaga ahingba museum oihanba yaroi October 15 Manipur gi Red Day numita total shutdown chatharagani haina asungna phongdokre haudik pau sandongna pijari October 12 da lakadoriba IM gi lusingba muiba somdal da ongnaba thaurang tauba loikre October 12 da lakadoriba NSN IM auto launcher Thingalen muiba somdal da taramna ongnaba tangkul phuruki miyoi singna ongnaba thaurang loikre tangkul region 4 auto north AZ South Jingso East amasong Jingtun West ki committee leader singna muibabu harau tayamna oknaba thorang kaya laukhale hairi sahi yankhai gi matungda muiba na masagi pongnapam lamdam somdalda lakadoriba se mipung khuding mangna harau tayamna okfam thoi haina atolong phangi chairman Wungpang and Simrena phongdoraki Western region gi oina Jingtun Longphangi chairman Ipchan Khabaina lusingba ase asoi angam yaudana pongnapam lamdamda thunglarabana miyamna lining laison yi thauram pangthokpiyo haina appeal tauki serak sida muibana mahaki pongnapam lamdam somdalda halakadoriba khongchadache taramna oi haina United Kuki Liberation Front UKLF na phongdorakre mitai lipuna su mahaki khongchadache taramna oi haina su phongdokrabani asukna October 15 da total shutdown lauthokre October 15 asi aikoigi Kangla Manipur bu India lengang na kudum chansinduna loi chankiba numit asi aikoigi amamba numini aikoigi ningtama mangkiba amamba numit asida Manipur pumba ayuk pung taruk tagi numidang pung taruk phauba total shutdown lauthokle haina Alliance for Socialist Unity Kangla asuki sirol amana haidi West Bengal da medical tamlibi mahiroi ama gengrep tawkre West Bengal gi Durgapur district manung chanba Sibapur da laiba private medical college amada MBBS tamlibi nupi maheroi ama college campus manakta miyoi ahumna gengrep tawkre thaudok asi thangda numit ki numidang pung 9 makhairom tabada nupi maheroi aduna numidang gi saklen chanabagi damak thorakpada thokibani
Makhoi anibu miyoi ahumna college gate manakta khamlaga nupi adu phaduna pukhraga manak nakpa asongma mafam amada nupi oibigi ikai khumnaba adu manghankibani. Thawdok asigi matangda chenariba miyoi ahum phaba ngamle haina Asansol Durgapur Police Commissioner na phongdoki ikai khumnaba manghanbikhrabi nupi mahairoi adu Odisha-gi Jaleswar-dagini hairi. PDA na Manipur Rajbari thugaikibagi wathok asum Chaothorkli anauba saraga ahingba museum oihanba yaroi. Planning and Development Authority PDA amasung Manipur lengak kalautunaraga puwari gi tanglaba lan oina leirakkiba Red Land Manipur Rajbari October 9 gi ahingda ufultana thugaikibagi wathok asum Chaothorkli. BJP amasung Congress ki MLA kayana su thawdok adu akan mamongda kanem tawbaga loinana Manipur gi puwari manghanaba thawrang amani haina phongdorakle. Masigi sumathakta state asigi civil society organization singnasu asawba phongdorakpaga loinana PDA gi wakhal yaudaba thawang adubu yamna kanai yaningdaba phongdorakle. PDA na ngarang thokiba serol adu yaningdaba phongdokladuna Ethno Heritage Council gi masin chatpa misak amana Wild Kati Pause sidahai Manipur Rajbari da leiba matam amagi Maharaj Singhi Banglo iramba mafam adu ningkhai gadawre haina sidok khibani haribadu wahan thokarino migi lamgina ningkhai gadawrabra tu gadawriba sing adu ngakhatlaga sawgatlaga hanagi phibamna thamlibani madugi damang asawa senpha mayam ama thadaribani. Living Museum oina thamgadaba banglo adu loinamak sidoktrabadi yararoi haibasi karamba akhang ahaisingna haikiba leibage madu yengsinaba committee semkiba leibra chahi ani leiragadi chahi chama mapung pharagadabani madu yaudringaida Manipur gi ningtambaga mari leinaba posak amabu hektamak taraina thugaiba lengangna kadigi yengduna laikibano hangnaragli. Afghanistan na Pakistan gi lanmi yangkhai nipan Hatkhre haina claim tawkhre. Afghanistan na ngarang ngangkhaida khut thoknabada Pakistan gi lanmi yangkhai nipan Hatkhre haina claim tawkhre. Nongthak amasung leikha gi ngamkhai lan silakpagi pakum piba oina chathakiba operation na Pakistan gi lanmi yangkhai nipan adu hatkiba ngamkhibani hairi. Taliban government ki chief spokesperson Zabihullah Mujahid na haikibada Afghan lanmi singna chathakiba operation da Pakistani Army gi post kunmanga khudum chankibaga loinana lanmi yangkhai nipan hatle aduga atopa kontra henna asopa nanghankhre. Ngamkhaida Pakistana itattatana kai haurakpadagi tangai fadana khudhan khibane haina Afghan Defense Ministry na phongdoki. Cherol asigi haugalakpada Pakistana Afghanistan gi konung Kabul amadi nongthak thangba Afghanistan gi kaithel amada bom thadaraki haina Afghan authorities singna maral chiki hairi. PM Modi gi lengak sasan lakraba matung India da RTI asi marai chaitharakli haina Bhupendra na phongdorakre. Lising ani manga da center da Dr. Manmohan Singh na Prime Minister oiba aduga Sonia Gandhi na UPA gi chairperson oina leiringai matamda haudoklangkiba RTI Act 2005 asi lising ani tara marida Prime Minister Narendra Modi gi lengak sasan lakraba matungda RTI gi magun asi nongma gi marai chaitharakle. Mamang sahi gi June fawbada RTI gi complaint case lak mangaga lising marigi mathakta leiri maramaduna RTI Act asi mapung fana chana hangadabane haina ngarang Congress Bhavan da pangthokiba pawgi mifam amada MPCC gi wangangloi and Bhupendra na phongdorakre. Mahakna makhata na haikibada Lising ani manga da leibak asida RTI mapung fana chana khraba matung Prime Minister Modi gi lengak sasan lakraba matung Lising ani ga tarama panda ek asti emen tawduna masida piramba sakti kaya adu nathairaga thamli. Information Commissioner amagi term sahi manga gi matam oiramba adu so lokthokre. Digital Personal Data Protection Act ki matung ina public interest oiragadi madu miyam da disclose tawba yabagi ayaba leiramba adubu Digital Personal Data Protection Act ki matung ina public interest oiragadi madu miyam da disclose tawba yabagi ayaba leiramba adusu Modi government na amendment tawduna public interest da personal information gi matang yaurabadi disclose tawbada atingba thamkre. Masina Prime Minister Narendra Modi ga mari leinaba hangba wahang yauna atoba maru iba wahang kaya amagi pakum haujikchu phangdana leiri. Central Information Commission amasung State Information Commission gi hapam thokpa Information Commissioner Singh Suna Hatri RTI agasti mapung fana implement tawhandaba asina state asida tharakpa fan kaya gi matang daso mayek sengba pakum phangma ngamdre hariba pumnamak sing asti Congress na lusingba UPA sarkar gi matamda thokkide UPA sarkar gi matamda kanaguma singna athengba asumba paw haidorakpada
ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤꯗꯃꯛ ꯄ꯭ꯔꯣꯇꯦꯛꯁꯟ ꯄꯤꯅꯕ ꯂꯩꯔꯝꯕ ꯑꯦꯛ ꯑꯗꯨ ꯐꯥꯎꯕ ꯃꯣꯗꯤꯐꯥꯏ ꯇꯧꯗꯨꯅ ꯍꯥꯟꯅ ꯄꯤꯔꯝꯕ ꯄ꯭ꯔꯣꯇꯦꯛꯁꯟꯁꯤꯡ ꯑꯗꯨ ꯂꯩꯍꯟꯈꯤꯗ꯭ꯔꯦ꯫ ꯑꯥꯔ.ꯇꯤ.ꯑꯥꯏ.ꯑꯦꯁ.ꯇꯤ ꯁꯪꯕꯤꯙꯥꯟ ꯑꯃꯁꯨꯡ ꯁꯃꯥꯖ ꯑꯁꯤꯒꯤ ꯍꯛ ꯉꯥꯛꯆꯅꯕ ꯍꯣꯠꯅꯕ ꯑꯆꯧꯕ ꯈꯨꯠꯂꯥꯏ ꯑꯃꯅꯤ꯫ ꯃꯁꯤ ꯏꯆꯝ ꯆꯝꯕ ꯑꯃ ꯅꯠꯇꯦ, ꯑꯗꯨꯕꯨ ꯉꯁꯤ ꯑꯥꯔ.ꯇꯤ.ꯑꯥꯏ ꯊꯥꯔꯤꯕ ꯀꯌꯥ ꯀꯤꯍꯟ ꯈꯪꯍꯟꯕ ꯑꯃꯁꯨꯡ ꯑꯁꯤ ꯑꯅꯥ ꯌꯥꯎꯕ ꯌꯥꯎꯔꯦ ꯍꯥꯏꯅ ꯄꯦꯟꯗꯕ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯛꯈꯤ꯫ ꯂꯣꯏꯅꯅ ꯏꯟꯐꯣꯔꯃꯦꯁꯟ ꯀꯃꯤꯁꯅꯔꯒꯤ ꯇꯥꯔꯝ ꯑꯁꯤ ꯆꯍꯤ 5 ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯅ ꯑꯀꯛꯅꯕ ꯃꯇꯝ ꯑꯃ ꯀꯪꯒ꯭ꯔꯦꯁ ꯁꯔꯀꯥꯔꯒꯤ ꯃꯇꯝꯗ ꯊꯝꯂꯝꯕ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯑꯦꯛ ꯑꯁꯤ ꯑꯦꯃꯦꯟ ꯇꯧꯗꯨꯅ ꯍꯥꯏꯔꯤꯕ ꯆꯍꯤ 5ꯒꯤ ꯇꯥꯔꯝ ꯑꯗꯨꯗ ꯂꯩꯍꯟꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯗꯤꯖꯤꯇꯦꯜ ꯄꯔꯁꯣꯅꯦꯜ ꯑꯦꯟ ꯗꯥꯇꯥ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯦꯛ ꯔꯤꯚꯤꯌꯨ ꯇꯧꯒꯗꯕꯅꯤ꯫ ꯁꯦꯟꯇꯔ ꯑꯃꯁꯨꯡ ꯁ꯭ꯇꯦꯠꯀꯤ ꯍꯥꯡꯗꯨꯅ ꯂꯩꯔꯤꯕ ꯏꯟꯐꯣꯔꯃꯦꯁꯟ ꯀꯃꯤꯁꯅꯔꯁꯤꯡ ꯁꯨꯅ ꯍꯥꯞꯀꯗꯕꯅꯤ꯫ ꯑꯥꯔ.ꯇꯤ.ꯑꯥꯏ ꯌꯨꯖꯔꯁꯤꯡ ꯄ꯭ꯔꯣꯇꯦꯛꯁꯟ ꯄꯤꯒꯗꯕꯅꯤ꯫ ꯑꯥꯔ.ꯇꯤ.ꯑꯥꯏ ꯑꯦꯛꯀꯤ ꯃꯇꯨꯡ ꯏꯟꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯪꯅꯤꯡꯕ ꯅꯠꯇ꯭ꯔꯒ ꯍꯪꯅꯤꯡꯕꯗ ꯑꯀꯤ ꯑꯈꯪ ꯌꯥꯎꯗꯅ ꯋꯥꯍꯪ ꯍꯪꯕ ꯉꯝꯍꯟꯒꯗꯕꯅꯤ ꯑꯃꯁꯨꯡ ꯄꯥꯎꯈꯨꯝꯁꯤꯡ ꯃꯇꯝ ꯆꯥꯅ ꯄꯤꯒꯗꯕꯅꯤ ꯍꯥꯏꯕ ꯌꯥꯎꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯃꯥꯟ ꯀꯌꯥ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯇꯛꯁꯤꯟꯈꯤ꯫ ꯅꯦꯁꯅꯦꯜ ꯇ꯭ꯔꯥꯏꯕꯦꯜ ꯐꯤꯂꯝ ꯐꯦꯁꯇꯤꯚꯦꯜ ꯅꯣꯚꯦꯝꯕꯔ 9ꯗꯒꯤ ꯏꯝꯐꯥꯜꯗ ꯍꯧꯔꯒꯅꯤ꯫ ꯅꯣꯚꯦꯝꯕꯔ 9ꯗꯒꯤ ꯃꯅꯤꯄꯨꯔꯗ ꯅꯨꯃꯤꯠ ꯅꯤꯅꯤ ꯆꯨꯞꯅ ꯆꯠꯊꯒꯗꯕ ꯅꯦꯁꯅꯦꯜ ꯇ꯭ꯔꯥꯏꯕꯦꯜ ꯐꯤꯂꯝ ꯐꯦꯁꯇꯤꯚꯦꯜ ꯂꯩꯕꯥꯛꯀꯤ ꯃꯐꯝ ꯁꯤꯟꯕ ꯊꯨꯡꯅ ꯄꯥꯡꯊꯣꯛꯄ ꯖꯟꯖꯥꯇꯤꯌꯥ ꯒꯧꯔꯕꯁꯀꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯇ꯭ꯔꯥꯏꯕꯦꯜ ꯔꯤꯁꯔꯆ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯃꯅꯤꯄꯨꯔꯅ ꯇ꯭ꯔꯥꯏꯕꯦꯜ ꯑꯦꯐꯤꯌꯔꯁ ꯑꯦꯟड ꯗꯤꯄꯥꯔꯠꯃꯦꯟꯠꯀ ꯈꯨꯠꯁꯝꯅꯗꯨꯅ ꯅꯣꯚꯦꯝꯕꯔ 9ꯗꯒꯤ 11 ꯐꯥꯎꯕ ꯐꯤꯂꯝ ꯐꯦꯁꯇꯤꯚꯦꯜ ꯄꯥꯡꯊꯣꯛꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯂꯛꯄꯅꯤ꯫ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯐꯤꯂꯝ ꯗꯤꯄꯥꯔꯠꯃꯦꯟꯠ ꯁꯣꯁꯥꯏꯇꯤꯒ ꯈꯨꯠꯁꯝꯅꯔꯒ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯐꯤꯂꯝ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯇ꯭ꯔꯥꯏꯕꯦꯜ ꯔꯤꯁꯔꯆ ꯏꯟꯁꯇꯤꯇ꯭ꯌꯨꯠꯀꯤ ꯗꯤꯔꯦꯛꯇꯔ ꯑꯦꯜ.ꯑꯦꯝ. ꯀꯁꯇꯨꯡꯅ ꯍꯥꯏꯈꯤ꯫ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯇ꯭ꯔꯥꯏꯕꯦꯜ ꯑꯦꯐꯤꯌꯔꯁꯀꯤ ꯃꯇꯦꯡꯒ ꯂꯣꯏꯅꯅ ꯐꯤꯂꯝ ꯐꯦꯁꯇꯤꯚꯦꯜ ꯄꯥꯡꯊꯣꯛꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯂꯛꯄꯅꯤ꯫ ꯍꯟꯗꯛ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯐꯤꯂꯝ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯗ ꯐꯤꯂꯝ ꯃꯦꯀꯔ, ꯑꯦꯅꯤꯃꯦꯇꯔꯁ ꯑꯃꯗꯤ ꯁ꯭ꯇꯣꯔꯤ ꯇꯦꯂꯔꯁꯤꯡꯅ ꯇ꯭ꯔꯥꯏꯕꯦꯜꯒꯤ ꯊꯤꯝꯗ ꯄꯨꯊꯣꯛꯄ ꯐꯤꯂꯝ ꯄꯨꯝꯅꯃꯛ ꯎꯠꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯒꯅꯤ꯫ ꯇ꯭ꯔꯥꯏꯕꯦꯜꯒꯤ ꯂꯣꯟ ꯑꯃꯗ ꯍꯦꯛꯇ ꯐꯤꯂꯝ ꯎꯠꯄ ꯌꯥꯔꯕꯁꯨ ꯐꯤꯂꯝ ꯈꯨꯗꯤꯡꯃꯛ ꯏꯪꯂꯤꯁ ꯁꯕꯇꯥꯏꯇꯜ ꯄꯤꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯑꯣꯐꯤꯁꯤꯌꯦꯜ ꯑꯗꯨꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯀꯨꯝꯖꯥ 2010ꯒꯤ ꯖꯅꯨꯋꯥꯔꯤ 1ꯒꯤ ꯃꯇꯨꯡꯏꯟꯅ ꯔꯤꯂꯤꯖ ꯇꯧꯕ ꯁꯣꯔꯠ ꯑꯃꯗꯤ ꯐꯤꯆꯔ ꯐꯤꯂꯝ ꯄꯨꯝꯅꯃꯛ ꯐꯤꯂꯝ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯍꯟꯒꯅꯤ꯫ ꯗꯣꯀꯨꯃꯦꯟꯇꯔꯤ, ꯐꯤꯛꯁꯟ ꯑꯃꯗꯤ ꯑꯦꯅꯤꯃꯦꯁꯟꯁꯨ ꯐꯦꯁꯇꯤꯚꯦꯜꯗ ꯌꯥꯎꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯒꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯐꯤꯂꯝ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯅꯤꯡꯕꯁꯤꯡꯅ ꯐꯣꯔꯝ ꯄꯤꯁꯤꯜꯂꯛꯄ ꯌꯥꯔꯒꯅꯤ꯫ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯗ ꯏꯟꯗꯤꯌꯥꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗꯒꯤ ꯐꯤꯂꯝ ꯃꯦꯀꯔ, ꯁ꯭ꯀꯣꯂꯔ ꯑꯃꯗꯤ ꯑꯣꯗꯤꯌꯟꯁꯁꯤꯡ ꯀꯌꯥꯁꯨ ꯁꯔꯨꯛ ꯌꯥꯒꯗꯧꯔꯤ꯫ ꯇ꯭ꯔꯥꯏꯕꯦꯜ ꯂꯨꯆꯤꯡꯕ ꯖꯒꯋꯥꯟ ꯔꯤꯁꯥ ꯃꯨꯟꯗꯥꯒꯤ 150 ꯁꯨꯕ ꯃꯄꯣꯛ ꯀꯨꯝꯑꯣꯟꯒ ꯃꯔꯤ ꯂꯩꯅꯅ ꯃꯅꯤꯄꯨꯔꯗ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤ ꯄꯥꯡꯊꯣꯛꯅꯕ ꯁꯤꯜꯂꯛꯄꯅꯤ ꯍꯥꯏꯔꯤ꯫ ꯃꯅꯤꯄꯨꯔ ꯔꯥꯖꯕꯥꯔꯤ ꯊꯨꯒꯥꯏꯈꯤꯕꯒꯤ ꯃꯇꯥꯡꯗ ꯑꯦꯟꯀ꯭ꯋꯥꯔꯤ ꯑꯃ ꯆꯠꯊꯗꯨꯅ ꯆꯦꯟꯅꯕꯁꯤꯡꯒꯤ ꯃꯊꯛꯇ ꯊꯕꯛ ꯂꯧꯈꯠꯄꯤꯌꯨ ꯍꯥꯏꯅ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯑꯥꯔ.ꯀꯦ. ꯏꯃꯣꯅ ꯃꯅꯤꯄꯨꯔ ꯒꯕꯔꯅꯔꯗ ꯑꯏꯕ ꯆꯦꯔꯣꯜ ꯄꯤꯁꯤꯟꯈ꯭ꯔꯦ꯫ ꯁꯤꯂꯣꯡꯗ ꯂꯩꯕ ꯃꯅꯤꯄꯨꯔ ꯔꯥꯖꯕꯥꯔꯤ ꯊꯨꯒꯥꯏꯈꯤꯕ ꯑꯁꯤ ꯀꯅꯥꯅ ꯌꯥꯊꯪ ꯄꯤꯈꯤꯕꯅꯣ? ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯗꯕ ꯑꯦꯟꯀ꯭ꯋꯥꯔꯤ ꯑꯃ ꯆꯠꯊꯗꯨꯅ ꯆꯦꯟꯅꯕꯁꯤꯡꯒꯤ ꯃꯊꯛꯇ ꯊꯕꯛ ꯂꯧꯈꯠꯄꯤꯌꯨ ꯍꯥꯏꯅ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯑꯥꯔ.ꯀꯦ. ꯏꯃꯣꯅ ꯒꯕꯔꯅꯔꯗ ꯇꯛꯁꯤꯟꯈ꯭ꯔꯦ꯫ ꯁꯒꯣꯜꯕꯟ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯑꯣꯏꯔꯤꯕ ꯑꯥꯔ.ꯀꯦ. ꯏꯃꯣꯅ ꯈꯨꯗꯦꯛ ꯄꯤꯗꯨꯅ ꯉꯔꯥꯡ ꯃꯅꯤꯄꯨꯔ ꯒꯕꯔꯅꯔ ꯑꯖꯌ ꯀꯨꯃꯥꯔ ꯚꯥꯂꯥꯗ ꯄꯤꯁꯤꯟꯈꯤꯕ ꯆꯦꯔꯣꯜ ꯑꯗꯨꯅ ꯍꯥꯏ ꯍꯦꯔꯤꯇꯦꯖ ꯁ꯭ꯇꯔꯛꯆꯔ ꯑꯃ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔ ꯔꯥꯖꯕꯥꯔꯤ ꯑꯁꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯍꯤꯁꯇꯣꯔꯤꯀꯦꯜ, ꯑꯥꯔꯀꯤꯇꯦꯛꯆꯔꯦꯜ ꯑꯃꯁꯨꯡ ꯀꯜꯆꯔꯦꯜ ꯚꯦꯜꯌꯨꯒ ꯂꯣꯏꯅꯗꯨꯅ ꯆꯠꯂꯤ꯫ ꯔꯥꯖꯕꯥꯔꯤ ꯑꯁꯤ ꯏꯆꯝ ꯆꯝꯕ ꯁ꯭ꯇꯔꯛꯆꯔꯦꯜ ꯕꯤꯜꯗꯤꯡ ꯑꯃ ꯅꯠꯇꯦ, ꯏꯟꯗꯤꯌꯥꯒꯤ ꯄꯣꯁꯠ ꯏꯟꯗꯤꯄꯦꯟꯗꯦꯟꯠ ꯍꯤꯁꯇꯔꯤꯒꯤ ꯊꯥꯗꯣꯛꯅꯕ ꯌꯥꯗ꯭ꯔꯕ ꯁꯔꯨꯛ ꯑꯃꯅꯤ꯫ ꯔꯦꯗ ꯂꯦꯟ ꯕꯤꯜꯗꯤꯡ ꯑꯁꯤ ꯃꯃꯥꯡꯉꯩ ꯃꯇꯝꯗ ꯑꯗꯨꯉꯩ ꯃꯍꯥꯔꯥꯖ ꯕꯨꯙꯆꯟꯗ꯭ꯔ ꯁꯤꯡꯍꯒꯤ ꯁꯤꯂꯣꯡ ꯔꯦꯁꯤꯗꯦꯟꯁ ꯑꯣꯏꯔꯝꯈꯤꯕꯅꯤ꯫ ꯀꯨꯝꯖꯥ 1994ꯒꯤ ꯁꯦꯞꯇꯦꯝꯕꯔ 12ꯗ ꯃꯅꯤꯄꯨꯔꯒꯤ ꯃꯔꯖꯦꯁ ꯑꯦꯒ꯭ꯔꯤꯃꯦꯟꯠꯀꯤ ꯈꯨꯗꯦꯛ ꯄꯤꯅꯈꯤꯕ ꯃꯐꯝꯅꯤ꯫ ꯀꯨꯝꯖꯥ 1990ꯒꯤ ꯃꯇꯝꯗ ꯁꯥꯈꯤꯕ ꯕꯤꯜꯗꯤꯡ ꯑꯁꯤ ꯊꯨꯒꯥꯏꯈꯤꯕ ꯍꯥꯏꯕꯁꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯗ ꯆꯥꯎꯅ ꯊꯣꯛꯍꯟꯕ ꯊꯧꯑꯣꯡ ꯑꯃꯅꯤ꯫ ꯑꯇꯩ ꯍꯤꯁꯇꯣꯔꯤꯀꯦꯜ ꯁ꯭ꯇꯔꯛꯆꯔꯁꯤꯡ ꯉꯥꯛ-ꯁꯦꯟꯗꯨꯅ ꯊꯝꯂꯒ ꯃꯅꯤꯄꯨꯔ ꯔꯥꯖꯕꯥꯔꯤ ꯊꯨꯒꯥꯏꯕ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯄꯨꯋꯥꯔꯤꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯁꯔꯨꯛ ꯑꯃ ꯃꯨꯠꯊꯠꯄꯅꯤ ꯍꯥꯏꯅ ꯂꯧꯏ ꯍꯥꯏꯔꯤ꯫ ꯒꯕꯔꯅꯔꯗ ꯄꯤꯁꯤꯟꯈꯤꯕ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯊꯧꯑꯣꯡ ꯑꯁꯤꯗ ꯋꯥꯍꯪ ꯀꯌꯥ ꯊꯣꯔꯛꯂꯤ꯫ ꯄꯨꯋꯥꯔꯤꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯍꯦꯔꯤꯇꯦꯖ ꯁ꯭ꯇꯔꯛꯆꯔ ꯑꯁꯤꯕꯨ ꯀꯔꯤꯒꯤꯗꯃꯛ ꯌꯣꯛꯈꯠꯇꯨꯅ ꯊꯝꯈꯤꯗ꯭ꯔꯤꯕꯅꯣ? ꯃꯁꯤꯒꯤ ꯈꯨꯠꯊꯥꯡ ꯅꯥꯏꯅ ꯂꯥꯛꯂꯤꯕ ꯃꯒꯨꯟ ꯑꯗꯨ ꯈꯟꯅꯗꯅ ꯊꯨꯒꯥꯏꯔꯤꯕꯅꯣ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯒꯤꯗ ꯅꯠꯇꯅ ꯂꯩꯕꯥꯛꯁꯤꯒꯤ ꯄꯨꯋꯥꯔꯤꯗ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯕꯤꯜꯗꯤꯡ ꯑꯁꯤ ꯊꯨꯒꯥꯏꯅꯕ ꯀꯅꯥꯅ ꯑꯌꯥꯕ ꯄꯤꯈꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯗꯨꯅ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯅꯤꯡ ꯇꯝꯅ ꯊꯤꯖꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯗꯨꯅ ꯆꯦꯟꯅꯔꯤꯕꯁꯤꯡꯒꯤ ꯃꯊꯛꯇ ꯑꯀꯟꯕ ꯊꯕꯛ ꯂꯧꯈꯠꯀꯗꯕꯅꯤ꯫ ꯍꯥꯟꯅ ꯂꯩꯔꯝꯕ ꯁꯛꯇꯝ ꯑꯗꯨ ꯃꯥꯡꯍꯟꯗꯅ ꯃꯗꯨꯒꯤ ꯃꯒꯨꯟ ꯑꯗꯨ ꯆꯞ ꯆꯥꯅ ꯈꯪꯅ ꯁꯦꯝꯒꯠꯅꯕ ꯊꯕꯛ ꯄꯥꯏꯈꯠꯄꯤꯌꯨ ꯑꯃꯗꯤ ꯍꯦꯔꯤꯇꯦꯖ ꯁꯥꯏꯠꯁꯤꯡ ꯉꯥꯛ-ꯁꯦꯟꯕꯒꯤ ꯆꯞ ꯆꯥꯕ ꯊꯧꯁꯤꯜ ꯊꯧꯔꯥꯡ ꯑꯃ ꯄꯥꯏꯈꯠꯄꯤꯌꯨ ꯍꯥꯏꯅ ꯒꯕꯔꯅꯔꯗ ꯇꯛꯁꯤꯟꯈꯤ꯫ ꯁꯤꯂꯣꯡ ꯃꯅꯤꯄꯨꯔ ꯔꯥꯖꯕꯥꯔꯤ ꯊꯨꯒꯥꯏꯈꯤꯕ ꯊꯃꯣꯏ ꯁꯣꯛꯄ ꯑꯃꯅꯤ꯫ ꯕꯤꯜꯗꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯨꯋꯥꯔꯤ ꯅꯤꯡꯁꯤꯡꯕ ꯑꯃꯁꯨꯡ ꯁꯛꯇꯝ ꯑꯗꯨ ꯎꯠꯂꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯆꯞ ꯆꯥꯅ ꯄꯨꯊꯣꯛꯄꯤꯌꯨ ꯍꯥꯏꯅ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯑꯥꯔ.ꯀꯦ. ꯏꯃꯣꯅ ꯃꯈꯥ ꯇꯥꯈꯤ꯫
Dengue Manipur ge apunba case lising aniga chahum kunthani thoi yaukre Manipur da dengue ge laichat ke ningai oiba thak da kumang chaushina sandoragli haukiba pung kunmari khagda da state asida mioi nimphum doi positive oikre nauna positive oirakiba makoi nimphum doi asi hapchilagadi chahi asigi dengue naba migi masing puna lising aniga chahunga kunthani thoi yaukre haukiba sahida dengue gi case asi lising aniga chonga yaukidaba maramna handakti October tha asida mamang chahidagi record thugairaba yana leire Haukiba pung kunmari da Imphal West District gi oina miyoi kunmanga positive oidaki sahi asigi oina Imphal West asi dengue gi laisana sokhalaba district ama oire nauna positive oirakpa makhoi kunmanga asi hapchilagadi Imphal West District da dengue positive oiba migi masing lising amaga chatruka marphu manga yokre pawasina makatan hai Imphal East District da haukiba pung kunmari da Miyoi taramatoi positive oiraki makoi taramatoi asi hapchilaga Imphal East District da positive oikiba migi masing chahunga yangkai taret yaukre haukiba pung konmari da Bisnupur District da miyoi taret positive oiraki haujik fawbada Thawal District ki oina punna hompu humdoi positive oikre Senapati District da na miyoi nimpu manga Kakching District da na miyoi nimpu matoi Ukhrul District da na miyoi kunmari Chandel District da na miyoi tarataret Tengnopal District da na miyoi mapan Kamjong District da na miyoi nipan Tamenglong District da sumiyoi nipan None District da na miyoi taruk positive oikre India da lambigi khudong thiba thaudok singda numit khudingi miyoi chamri ga humda mari sihalli haina ministry na fongdorakre Manipur da lising ani kunmari gi road accident da miyoi humdra manga siki Ministry of Road Transport and Highways ki report matung ina India da lambigi khudong thiba thokpagi sang chahi khudingi hengalagli kumda lising ani kulhumdoi da lambigi khudong thiba thaudok lak mari ga lising marphu ga chonga ga marphu humdoi thokkiba ga loinana Miyoi lak amaga lising humdrani toiga chanipan maudra siki hairi. Kumda lising ani kuni toiga changdam na duna yengbada road accident jada 2.6 hengalaki lambigi kudong tiba thaudok singda mi sokpagi sang 4.4 hengalak tuna miyoi lak mariga lising humpuni toi chanipan kun mga asopan nangki haina ministry gi annual report na fongdoragli. Ministry gi report asti Changchata pangthokpa matamda numit khudingi accident lising amaga chahunga taratare thokpaga loinana nongmada miyoi chamri ga humdra mari siri pung khudingi pathoklaga na pung amada miyoi kun accident si hairi Supreme Court gi yathang matung ina Union Ministry na road accident and India haiba report asti yamna thengna phongdokki lambi gi khudong thiba thokdok thokpagi sang National Highway singda chada lising yangkai teret ka chamri ga hompu taret National Highway sing na thokpa accident siki atai labi singda thokpa accident ki changda chada 41.4 oiduna lambi gi khudong thiba thokdok lising hompu taru ka chamri ga nimpu taret thokki Manipur gi aina phongkiba road crash fatalities report 2024 gi matung ina kumda lising ani kunmari da stat asigi tongan tongan ma mafam singda lambi gi khudong thiba thokdok sing chani ga maudra matoi thoki baga loinana miyoi humdra manga siki amasung miyoi chatruk na asopan nangki Thawbal Turel da miyoi amagi asibak sang fangle masak khangdaba singna puraga hatlaba matungda hundoklamba oigani haiba miyoi amagi hakchang Thawbal Turel gi yaripok changam dabi makha leikai mapadagi fangle hai Pausin hai asibak sang adu ngarang ayupung nipan rom taba matamda manang nakpada leiba miyoi singna thengnarakibani leikhidaba miyoi adu yaripok changam dabi makha leikai dagi MD Firoz Khan sahi niphumdoi apokpa leikhidaba Jalal koba miyoi amani haiba masak khangba ngamle asibak sang police kangbuna thaudok thokpam dagi laukhalaba matung postmortem gi damak Jennings gi miral sangda thamkhre hairi Pausin hai leikhidaba MD Firoz Khan siduna leirama matamda Masada sokpagi dakpham sing leirami hairi adum oinamak haudik phawagi oinadi matau karamna siram libano chapchana khangba ngamdre police na thaudok adugi matangda case ama lakhotuna thijinbasu haukhre hairi Cyber crime na senabani haiba Manipuri masa ama Jharkhand police na fare cyber crime na senabani haiba Manipur masa ama Jharkhand police na fare Jharkhand ge Gumla Abotkar Nagar dagi Amarudin Khan koba miyoi amana Gumla Police Station da cyber fraud tawduna lupa lakh nipan ga lising nifu manga ro mahaki bank account dagi lawbikre haina haukiba September 12 da aiba complaint ama file tawraki complaint adugi matung ina police na thabak lawkhalakpaga mari leinaba Gumla gi SPDO Suresh Prasad
ꯌꯥꯗꯕꯅ ꯍꯥꯏꯈꯤꯕꯗ ꯊꯤꯒꯠꯄ ꯑꯗꯨꯗ ꯚꯤꯛꯇꯤꯝ ꯑꯣꯏꯔꯕ ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯑꯦꯀꯥꯎꯟꯇꯒꯤ ꯂꯨꯄꯥ ꯂꯥꯈ 10,65 ꯔꯣꯝ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯈꯤꯕ ꯊꯦꯡꯅꯈꯤ꯫ ꯁꯦꯜꯁꯤꯡ ꯑꯗꯨ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯈꯤꯕ ꯕꯦꯡꯛ ꯑꯦꯀꯥꯎꯟꯠ ꯑꯗꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯨꯕꯗ ꯃꯅꯤꯄꯨꯔꯒꯤ ꯏꯝꯐꯥꯜ ꯏꯁꯠ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯝꯂꯥꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯈꯥꯔꯁꯣꯝ ꯃꯈꯥ ꯂꯩꯀꯥꯏꯗꯒꯤ ꯂꯨꯀ꯭ꯔꯥꯝ ꯗꯤꯅꯦꯁ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯗꯒꯤꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯈꯤ꯫ ꯇꯨꯡꯗ ꯖꯔꯈꯟꯗ ꯄꯨꯂꯤꯁꯅ ꯃꯅꯤꯄꯨꯔꯗ ꯂꯥꯛꯂꯒ ꯇ꯭ꯔꯥꯟꯖꯦꯛꯁꯟ ꯑꯗꯨ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯅ ꯚꯦꯔꯤꯐꯥꯏ ꯇꯧꯈꯤ꯫ ꯂꯣꯏꯅꯅ ꯑꯦꯀꯥꯎꯟꯠ ꯍꯣꯜꯗꯔ ꯑꯁꯤꯗ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯦꯀꯥꯎꯟꯠ ꯍꯣꯜꯗꯔ ꯗꯤꯅꯦꯁꯅ ꯀ꯭ꯔꯥꯏꯝ ꯑꯗꯨ ꯃꯍꯥꯛꯅ ꯇꯧꯈꯤꯕꯅꯤ ꯍꯥꯏꯕ ꯌꯥꯖꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫